Myanmar da base tauba KNA-B gi militant singna Kamjong district ki Tangkhul naga village ahum de attack Chathakhre Tangkhul Khunja ma Thiba Khangdri ngarang amasung ngasigi lonaba hingnong yai matung pung ani rom taba matamda Kamjong district ki Myanmar ga lonaba sarukta laiba Tangkhul gi khul ahum Myanmar da base tauba KNA-B gi kangbu singna drone sizinaduna akan be attack Chathakhre miwai ayamba loina lanjena khre adubu thogdok adu da misi mina thokpagi pawdi leitre pawgi source asina makhata na hairibana KNA-B gi kangbu sing aduna Kamjong district ki manung chanba Myanmar ga lona badal lairiba Namli market Wangli market amasung Choro village de attack adu Chathakhre ne thogdok adu da community gi nupi ama sokapan nangkhe KNA-B gi attack adu da hairiba khulahum asigi yum ayamba loina tangoi onkhre thogdok adu na maram oiraga khulsing adu da lairiba miwai sing manak nakpo umangi jaga sing da thawai hingna bachena duna lonakhe attack adu ga mari leinana hojik phawbagi oinade kanagumba lup amatana claim tawrakpa leitre adumakpu mafam adu da Central Force ki kangbu sing sanction khibaga loinana oiragliba phibam adu yamna kupna yengsilli security force na mafam adu da sanction ba matam da su tangoi ta na chakraba yum kaya ama thengnakhi adubu khulgi miyoi amata lairambadi thengnakhi de Myanmar da hojik tangdu leita da ba phibam ama mayoknari ba si yenglaga haukiba chahi 2021 gi matam dagi Myanmar dagi lokaina mitop kaya Kamjong district sangsil lakhiba ne masina maram oiraga Tangkhul amasung kuki illegal immigrants singi marakta ungkhatnabagi thogdok kaya thoktuno lakhiba ne Kamjong district administration gi maikai dagi phongdokhiba da hojik phawbada district asigi manung chanba Choro Namli amasung Wangli khulda Myanmar refugee lising amaga chamnga rom gi mathakta lai high river refugee sing adu administrative supervision makhada designated location sing da thamduna makoi da chana thaknaba laifam chafam electricity ising yauna atai mathau ta polam kaya leptana piribani haire adum oinamak district administration na piriba guideline adugi wangmada kuki illegal immigrants sing aduna ka henba thawong kaya chathai haibagi report kaya su mamangda leikhrabane Kamjong district ta hojik nauna oiragliba phiba masina maram oiraga ngasi ayu pung 10:30 kunthra ta ba matamda Kamjong district ki mini secretariat ta leiba conference hall da mafam aduda laiminariba community singi marakta nungsi sanaba purakna bohnabaga mari lainana public coordination meeting pangthokani haina tawramba adu matam kaktana yaithokre haire amaromda KNA-B na naga khulahum da akan ba attack Chathakhre aduga mari lainana Wangli village dagi Tangkhul Khunja jingran ningsen kauba ma hojik phawba mafam khangdre KNA-B kangbu sing aduna Chathakhre attack aduda miyoi asigi yumga konaba dukan adusu tumna mai chakhre Namli amasung Wangli villager sing dagi yamlaba lanthum kaya gypsy ani motorbike sing sel amasung mobile phone chingba kaya lut tawkhre thogdok asigi matang da Khunja sing gi maikai dagi de AR gi kangbu sing chenai haina maral siri naga khulahum asida KNA-B gi kangbu asina attack Chathakhre gi mamangda asang khulen post da laiba AR gi measure amana haukiba yumcha kaisa numita khulsing asida survey Chathakhre haina maral siri adubu thogdok asigi matang da press na chapchaba confirm oibadi ngamdre marak asida kuki NP Manipur na thadorokhiba cherol amada hairivana Ukhrul amasung Kamjong district ki jaga da leiriba kuki jo sing Tangkhul community sing na ka henba thawong kaya leptana Chathakhre haukiba laibak pokpa numitta Kamjong district ki manung chanba lanchang kuki village da Tangkhul sing na landaduna yum kaya mai thakhre gampal amasung Hayeng area da leiba yum kaya mai thaba yauna kuki civilian kaya hatkre kuki civilian sing da Tangkhul khulai paiba sing na yamna toina attack tawba sina makhoi da akiba kaya mayokna re Chasat area da leiba kuki khul sing da yumthang na leiriba Tangkhul community gi kangbu sing na chana thakna ba polam sing pusin bada athingba pibada gi khamtheng na awaba mayokna re maramaduna hiram asida mari leina ba sing na mijeng changbi yu hairakle Hayeng Matric Examgi phal Laothoklagani Board of Secondary Education Manipur na lauba ISSLC 2026 ki phal Hayeng nongthil pung 3 taba matamda Bosem gi office da hungnabi matungin na Laothoklagani haire Bosem na lauduna handak pangthokiba ISSLC exam 2026 asida punna candidate lising kuntraga taruk satret kun mga exam thakhi masida lenga ki school gi mahiroi lising nipan ga chama ga marfu mathoi aided school gi mahiroi lising ga marfu nipan aduga private school gi oina punna mahiroi lising kun taret ka chama ga kuntra taruk na exam center chama ga humpu mga da parikha thakhi exam thakhi ba mahiroi singi manungda hauki ba chahi 2023 ki May 3 dagi thoklaki ba kanglu ki irang asina maram oiraga relief camp sing da lairiba mahiroi chahum ga humudra ga nithoina exam asida saruk yakhe panba yabadi exam asi February kulhumdoi dagi March kulhumdoi phawba pangthokibane